asa nungtigi hawatpa adugumna pung 6 makhaida hawgatlami ka adugi thongnau adu hangduna leibana maram oibana ka adu nungsa mangana pungan ngalami asa mahakna mamit pangtholokpada mahaki masani adu khangning ningsinglaklami Rohit amadi Ankita makhoi ani ngarang namidang makhoi gi suti loikhiduna thabak mafam Mumbai da muk halami makhoi ani tha ani ahum muki manungda hapta ama ni muk suti tholaklami amadi amuk halami asa phabungda hipna macha ani da WhatsApp ta good morning wish pige haiduna khalami madu khana mahaki phone adu thiduna phabung adugi lukhum aduda makhud adu marami phabung aduda mobile adu phangdabuda phabung adugi nakanda thaduna leidiba table aduda makhud adu marami adubu phone adu table aduda suleramde adubu asana mahaki phone adudi ngarang nudang charge tauke haiduna mamangi kada charge tauduna thalamani haibadu khangni ningsinglaklami phone da notification toina lakpana maram oibana mahakna mamang kada phone adu charge taubo irami asa mamidadu pangli tauduna mamidadu noira duna haugalami amadi phabungdagi kumtharaklami adubu asana phabungdagi kumthabaga mahakna ka adugi floor aduda yengribada mahak yamna kirami amadi yamna kanna lauraklami asana asibu karino haiduna hairaklami ka adugi floor aduda angangba machugi khongun ngakta taduna leiba urami khongun adu mahaki phabung adudagi mapanda leidiba thong adu tamna chalami khongun adu obada kanaguma magi makhongda yamna thina sokhibadagi ina pungtai taiduna mafam adudagi chatkhiba sumalami ngai haktangi oinadi asa khongun adu obada yamna kirami amadi sor adu thabet holami ngai hak lerba matungda asa normal horaklami amadi phabungda tumduna leiramba mahaki nupa Anil bu haudoklami taribo amukta haukallo asibu karino amta yengo Anil su tumlambadagi haugalami amadi makhoi ani khongun adugi maningda chatlami khongun adu makhoi gi ka adudagi thokiduna mamangi ka aduda changlami khongun adu ka aduda tumduna leiramba Rocky gi phabung mamang phau leirami Rocky makhoi gi yamna piklaba huinau macha amani Rocky aikhoina ngang oiringaida Hutchki advertise ta ukhiba huinau macha aduga chap manarami Rocky ka aduda yamna nungaina tumduna leirami adubu asa amadi Anilna changlakpagi makhol adu tabada haugalami amadi kanna khonglaklami Anilna famthaduna khongun adu paiduna yenglami khongun adu khara kanglami adubu paibadadi khutta paklaklami maduda asana ikhang khangaudana noklaga mase punangasi Rocky na tawoi ramgadi masigi hinau macha se soidana amon akai marakta sanaramgani aduga yumda sangpada magi apikpa khongun mami se tabo iramgani haiduna hairaklami Anilnasu hoi masi Rocky na tawba soiduna roiramgani haiduna hairaklami amadi yamna kanna noklami Anilna nokna kadaidagi ayumanta sida aidi kibu kirurene haiduna su hairaklami numit adugi nungdangda macha singa video call tawnaduna makhoina ayukta tawkhiba singadu loina tamlami amadi makhoi pamnamak video call aduda kanna nokminarami Rohit amadi Ankita nasu mamaga mapagada phagi thauduna kanna noklami mamaga papagadi Rocky na sanadana leirene video call da wari adu sanaba loiraba matungda thaudok adubu mathangi numita kauthoklami adubu hapta ani muki matungda khongun gi mami adu amukka taduna leiba urami handakti khongun adu mamangi khongun adu dagi khara chaurami Anil amadi asana khongun adu gi maramda henjinna khanjalute amadi phi ama paiduna teithoklami makhoina khalambadi Rocky na mapanda sanarwaga changlakpada khongun gi mami tahobo oiramgani haiduna khalami amadi wafam asigi maramda karimata khalamde adubu khongun adudi makhoi gi maningda koini naduna leibaga chap manarami handakti khongun adu numit nini humni muki matungda amukka taduna leiba urami khongun adu floor mathakta natana mapanda thaduna leiba chair adudasu taduna leiba urami khongun adu mamangda taramba khongun adudagi hena chaurami amadi mayak sengbasu helami handakti madu ubada Anil amadi asagi thamoida khara kithok kirum tawba ma phaurami maramdi khongun mami adu Rocky gi makhongdagi chawba helami makhoi anina khongun adu Rocky gi oiramoi haiduna khalami Anilna khongun adu paiduna yenglubada khongun adu kanglamde khongun adu haujik ta I thokiba khongi khongun oirami
ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯑꯅꯤꯜ ꯑꯃꯗꯤ ꯑꯥꯁꯥ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯗꯛꯇ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯐ꯭ꯂꯥꯏꯠꯇ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥꯅ ꯃꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯅꯤꯜꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯏꯕ ꯑꯃꯁꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯥꯟꯕꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥꯅ ꯆꯪꯂꯛꯄꯒ ꯃꯥꯏꯕ ꯑꯗꯨꯅ ꯆꯪꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥꯅ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯂꯣꯏꯅ ꯐꯖꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯄꯣꯠ ꯑꯃ ꯈꯨꯜꯂꯒ ꯃꯅꯝ ꯅꯝꯂꯝꯃꯤ꯫ ꯑꯃꯗꯤ ꯄꯣꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯂꯒ ꯁꯣꯔ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯝꯃꯤ꯫ ꯑꯅꯤꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯃꯥꯏꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯏꯕ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨ ꯑꯅꯤꯜ ꯑꯃꯗꯤ ꯑꯥꯁꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯈꯣꯡꯒꯨꯟ ꯑꯗꯨ ꯍꯧꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯐꯨꯟ ꯈꯔ ꯈꯨꯜꯂꯝꯃꯤ ꯑꯃꯗꯤ ꯃꯅꯝ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯎꯐꯨꯟ ꯑꯗꯨ ꯈꯨꯗꯛꯇ ꯂꯪꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯑꯃꯁꯨ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯑꯗꯨ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯈꯤ꯫ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥꯁꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ "ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯈꯛꯇ ꯄꯨꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ "ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯗ ꯍꯥꯏꯔꯨꯅꯨ, ꯅꯁꯥꯒꯤ ꯅꯈꯨꯠꯅ ꯀꯜꯂꯒ ꯄꯨꯔꯛꯎ, ꯑꯗꯨꯒ ꯆꯃꯁ ꯑꯃꯁꯨ ꯌꯥꯎꯔꯛꯎ" ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ తాꯕꯗ ꯔꯣꯍꯤꯠ ꯈꯨꯗꯛꯇ ꯍꯧꯒꯠꯂꯝꯃꯤ ꯑꯃꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯆꯃꯁ ꯑꯃ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯆꯃꯁ ꯑꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯑꯣꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯪ ꯃꯌꯥꯝ ꯑꯃ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯪ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯪ ꯑꯗꯨꯕꯨ ꯑꯅꯤꯜꯗ ꯌꯦꯡꯍꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨ ꯑꯅꯤꯜ, ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯃꯍꯩ ꯇꯧꯁꯤꯜꯂꯛꯂꯝꯂꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯆꯥꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯜꯂꯛꯇꯅ ꯇꯧꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨꯗ, ꯑꯩ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯣꯛꯄꯤꯔꯝꯂꯒꯦ" ꯍꯥꯏꯔꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯅꯤꯜꯗ "ꯂꯥꯏꯁꯣꯟ ꯈꯔꯕꯨꯗꯤ ꯁꯣꯟꯗꯣꯛꯂꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯅꯤꯁꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯨꯔꯅꯨ꯫ ꯊꯥ ꯑꯃ ꯂꯩꯔꯒ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯌꯥꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯥꯏꯕ ꯑꯗꯨ ꯆꯠꯈꯤꯕꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯜꯂꯝꯃꯤ ꯑꯃꯗꯤ "ꯐꯔꯦꯗ, ꯗꯁꯥ ꯑꯃꯗꯤ ꯀꯣꯛꯂꯦꯗꯅ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯠꯇꯕ ꯃꯍꯩ ꯑꯗꯨ ꯀꯅꯥꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯊꯧꯕꯥꯜꯒꯤ ꯃꯥꯃꯥ ꯑꯗꯨꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡꯒꯤ ꯏꯅꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯕ ꯂꯪ ꯑꯗꯨꯒꯤ ꯔꯤꯁꯔꯆ ꯇꯧꯕꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯃꯅ ꯃꯥꯏꯕ ꯑꯗꯨꯅ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯃꯅ ꯂꯪ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯍꯞꯇꯥ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯃꯨꯛ ꯀꯩꯁꯨꯝ ꯇꯧꯗꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯨꯝꯕꯩꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯅꯤꯜ ꯑꯃꯗꯤ ꯑꯥꯁꯥꯁꯨ ꯋꯥꯐꯝ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗු ꯊꯧꯑꯣꯏꯗꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯃꯨꯝꯕꯩꯗ ꯊꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯝꯕꯩꯗ ꯆꯠꯈꯤꯕꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯀꯁꯨ ꯈꯣꯡꯒꯨꯟ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯈꯣꯡꯒꯨꯟ ꯑꯗꯨ ꯑꯅꯤꯜ ꯑꯃꯗꯤ ꯑꯥꯁꯥꯒꯤ ꯀꯥꯗ ꯃꯄꯥꯟꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯌꯥꯔꯗꯇ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯐꯥꯎꯕ ꯈꯣꯡꯒꯨꯟ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯑꯥꯁꯥ ꯃꯀꯣꯛ ꯄꯥꯏꯔꯝꯃꯤ ꯑꯃꯗꯤ
ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯊꯑꯣꯏꯔꯨꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯊꯨꯅ ꯀꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯅꯤꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯥꯅ ꯃꯥꯏꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯗꯤ ꯊꯕꯛ ꯑꯃꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯈꯔꯅꯤ ꯍꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯔꯣꯍꯤꯠꯀꯤ ꯀꯝꯄꯦꯅꯤꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯑꯣꯐꯤꯁꯇ ꯂꯥꯛꯅꯕꯒꯤ ꯄ꯭रेशर ꯈꯔ ꯄꯤꯔꯛꯂꯝꯃꯤ ꯀꯝꯄꯦꯅꯤꯒꯤ ꯗꯤꯜ ꯑꯃꯒꯤ ꯄꯦꯄꯔꯗ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯑꯃ ꯃꯊꯧ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯝꯄꯦꯅꯤꯒꯤ ꯗꯤꯜ ꯑꯗꯨ ꯐꯣꯔꯋꯥꯔꯗ ꯇꯧꯕ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯑꯪꯀꯤꯇꯥꯗꯤ ꯌꯨꯝꯗ ꯂꯩꯔꯤꯗꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯔꯣꯍꯤꯠ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯨꯝꯕꯩꯗ ꯆꯠꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯀꯁꯨ ꯈꯣꯡꯒꯨꯟ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯍꯟꯗꯛꯇꯤ ꯈꯣꯡꯒꯨꯟ ꯑꯗꯨ ꯐꯛꯂꯥꯡꯗꯁꯨ ꯇꯥꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯝꯃꯤ ꯑꯁꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯨꯗꯣꯛꯇꯨꯅ ꯐꯧꯗꯨꯅ ꯂꯩꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨꯗꯁꯨ ꯈꯣꯡꯒꯨꯟꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯣꯡꯒꯨꯟꯁꯤꯡ ꯑꯗꯨꯕꯨꯗꯤ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛꯀꯁꯨ ꯈꯣꯡꯒꯨꯟ ꯃꯌꯥꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯍꯟꯗꯛꯇꯤ ꯈꯣꯡꯒꯨꯟ ꯑꯗꯨ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯐꯤ ꯑꯃꯗꯤ ꯐꯕꯨꯡꯗ ꯊꯥꯗꯨꯅ ꯂꯩꯕ ꯃꯣꯝꯄꯥꯛꯄꯤꯗꯛꯇꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯐ꯭ꯂꯣꯔ ꯑꯃꯗꯤ ꯐꯛꯂꯥꯡꯗ ꯇꯥꯔꯝꯕꯗꯨꯗꯤ ꯑꯁꯥꯅ ꯀꯩꯁꯨꯝ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤ ꯑꯃꯗꯤ ꯃꯣꯝꯄꯥꯛꯄꯤꯗꯛꯇ ꯈꯣꯡꯒꯨꯟ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯥ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯁꯥ ꯁꯥꯎꯃꯟꯈꯤꯗꯨꯅ ꯀꯤꯕꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯃꯤꯒꯤ ꯐꯤꯕꯨ ꯑꯁꯨꯝꯃꯥꯏꯅ ꯃꯣꯠꯍꯟꯕ ꯍꯧꯅꯕ꯭ꯔꯣ ꯅꯔꯤꯟ ꯂꯩꯔꯒ ꯏꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡꯒꯨꯟ ꯑꯗꯨ ꯁꯨꯡꯇꯥ ꯇꯥꯈꯤꯗ꯭ꯔꯦ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯪꯀꯤꯇꯥꯅ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯂꯤꯕ ꯚꯨꯠ ꯑꯗꯨ ꯁꯣꯏꯗꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯆꯩꯕ ꯑꯗꯨꯒꯨꯝꯅ ꯆꯩꯕꯤꯔꯝꯒꯅꯤ ꯀꯅꯥꯅ ꯈꯪꯉꯤ ꯚꯨꯠ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯊꯤ ꯆꯥꯝꯅꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁꯤꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯉꯁꯤ ꯐꯥꯎꯕ ꯐꯥꯒꯤ ꯇꯧꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯐꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ